Thanina hanglakpadani ichalna khumlai. Dachauba inamadu yumda halage haina thokibdagi wantharaine. Tanja aduda doctor su tholai. Thanina yam pakhatna changsilaga hangli. Doctor kamai tawrage. Doctor aduna adom rimagi mi oibirabra. Mane doctor. Doctor aduna amung hairai. Congrats. Adom mapa oidore. Kaisumta tawba nate. Yumda dum puthabiro. Asumna hairai. Thanin harawana masa adu kainoma tawre. Rimana leiriba ka aduda chensinkre. Aduga rimana hiptuna leiriba phamungdugi machiduda phamaga rimagi makoktuda nungsina nanbiraga. Thaninna Rima nangna aibu mapamington phanganbire. Ai nungaibagi pangkhai leitre. Hairaduna magi makoktuda nungsina nanbiraga nungsina chupiri. Ichaldi thongjil aduda lepaga babungna tawribadu yenglaga mapisu tarai wakhalda khanjai. Aidi phangjadreko Rima nangdi naraibak yam phaiko. Aigi dachaubana nangbu yam nuna nusina tawbiko. Hairaga kapchai thabasu ichalgi mapasu loi laktuna mapu mabuk oidore haiba khangbada haraubana loire tanja aduda ichalna Baba ima ai chatlage mapana nang chatlage hairo nang dachobuna thilalage dana pulap haitharase asumna hairai ichal su mayumda thinbirame ichalna hek changlakpada pamhaibadu mangoldu da phamaga leirami ichal kaisu haidana tumina change tawbada pamhaibana khami thoi Ichal makhong adu thangjindabida chap lepi hoi maide haide pamhaibana amu makha tarai thoi nang dadabu yam warurabo hoi aishu khange nangna aibu hangoi tu ka chei haiba aise yam phattaba mahikne adubu nang aigi ngakpi pam thoktraba iraje amukta ngakpiyu haina haijarakli ichaldi wa amata khumdana magi ka tamna changai memana ibong to kai hairamage nang maya na bathemu imagi wadine aikhoi di kaisu hairoi nangna aikhoi bu intho omaga chakhibada imau asina kaya wana aikhoi gi seba tawribani imau ase nusigraba jani aikhoi di imau na yardi yare maya na bathemu ko mahachanda nangumadi natabani imau se hainaga amu makha tarai nangi masak matau phajabi nupa sumbi haibido kaida mung lehorage ha pam haibana as ima madu nupido pura oktabine atopa amada mu chenkre haijarei memana kalak pelida nakal amaromdana sanarik ki aronba paumi du laaga sanarik bu kaurai madam tabiribo sanarik taraduna mapanda tholai sanarik na kay paule hayu tasi aronba paumi aduna madam sardo hoji hoji nupi ado wakai gi farm house to adu thimba chali na haire okay nang hankro nangi account da aina mapang khangna paisa tharagani hayeng pawgi manungdane hairaga thadokre sanarik magi mamanabi makhoi mari phone tawraga thabak ama chaluse haina loina kaukre sanarik kanna loisali tanja aduda minister kokchong mayumda thunglare sanarik harau harau mai okpagi tholai sanarik na moi papa yobire edana se mai se ka thokpiyo kokchong na sana ai koksi chikona yadre aikhoi kendragi ward number 8 ta anaba ama lei haibane amta chaluso ahi ngasi di nga haktang potharage ko sanarik chu hoi hairaduna imungda changkhaga dress loisilaga tholai magi driver duna gari thodolake tawi sanarik na tomba nang lehoro ai thorage ngasi di tomba na madam yardo sarna hainu wa makha tarake tawri ka da sanarik na yare aina haire gari adu thodokre Mahaki mamanabi mari adu sachat laururaga wakai gi farm house tana lai sanariki mamanabi amana nang ama leina atopa nupi losela ise masi yamna laibak thibani mamanabi amana amu hoine sanare mi usitine adu nupi do paisa paiba nupane na thawoi ki lesla ine wari sana wakai yokre somda Lakshmi ware haiduna ka adu da potharaga lerami wakhalda khanjai as aibu ngahaki masigi nupasi thengnaramji se kaiginoba se haujikti kayada nungaire khutta hamaga charedana hairaga nokfet tawjei thongda calling bell khinglai Lakshmi na ine thongdom ta hangbiu hairai thong adu hangba nangdringai da dong launa hangdo oga yam sauna sanarik tu changlai sanarik na Lakshmi haisi kanano haina hanglai thabak subi nupi aduna sombu kanano haina hanglai sanarik na ai minister kokchawgi nupi dune
ꯂꯛꯁꯃꯤ ꯍꯥꯏꯕ ꯇꯧꯉꯝꯕꯤꯗꯣ ꯀꯧꯊꯣꯂꯛꯑꯣ ꯋꯥ ꯉꯥꯡꯅꯒꯦ ꯍꯥꯏꯔꯛꯏ ꯂꯛꯁꯃꯤꯗꯤ ꯀꯩꯁꯨ ꯈꯪꯖꯗꯕꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯂꯛꯏ ꯂꯛꯁꯃꯤꯅ ꯀꯅꯥ ꯁꯅꯔꯤꯛꯅ ꯅꯪꯂ ꯂꯛꯁꯃꯤ ꯍꯥꯏꯁꯦ ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯃꯤꯅꯤꯁꯇꯔ ꯀꯣꯛꯆꯥꯎꯒꯤ ꯅꯨꯄꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯂꯛꯁꯃꯤ ꯍꯔꯥꯎꯅ ꯏꯅꯝꯁꯤ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯅ ꯇꯔꯥꯝꯅ ꯑꯣꯏ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯪ ꯄꯩꯁꯥ ꯀꯌꯥ ꯄꯥꯝꯃꯤ ꯍꯥ ꯅꯌꯨꯝꯗ ꯊꯨꯅ ꯍꯟꯈ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯄꯄꯥꯒꯅꯦ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯣꯏ ꯋꯥꯁꯛꯎ ꯍꯥꯏꯔꯛꯏ ꯂꯛꯁꯃꯤꯅ ꯑꯩꯗꯤ ꯇꯥꯃꯣꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯍꯟꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯏ ꯁꯅꯔꯤꯛ ꯌꯥꯝ ꯁꯥꯎꯅ ꯅꯪꯅ ꯑꯁꯨ ꯌꯥꯝꯅ ꯑꯣꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯅꯌꯨꯝꯗ ꯅꯆꯥ ꯅꯋꯥꯗꯣ ꯁꯦꯕꯥ ꯇꯧꯔꯒ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕ ꯀꯩꯗꯧꯒꯦ ꯍꯥꯏꯔꯒ ꯃꯁꯝꯗꯨ ꯍꯦꯛ ꯆꯣꯡꯁꯤꯜꯂꯒ ꯐꯣꯏꯗꯠꯂꯤ ꯁꯅꯔꯤꯛꯀꯤ ꯃꯃꯥꯟꯅꯕꯤꯈꯩꯗꯨꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯂꯛꯁꯃꯤꯕꯨ ꯇꯞꯇꯥꯏꯉꯩ ꯐꯨꯗꯠꯂꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯅꯪ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯂꯛꯁꯃꯤꯗꯤꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯦ ꯃꯁꯪꯒꯗꯣ ꯄꯨꯔꯥ ꯇꯣꯔꯣ ꯀꯣꯛꯆꯥꯎꯕꯤ ꯁꯥꯔꯦ ꯆꯩꯅꯥꯈꯣꯟꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯂꯩꯕꯤ ꯅꯨꯄꯤꯗꯨꯅ ꯃꯟꯇ꯭ꯔꯤ ꯀꯣꯛꯆꯥꯎꯗ ꯀꯣꯜ ꯇꯧꯏ ꯀꯣꯛꯆꯥꯎ ꯑꯗꯨꯝ ꯐꯠ ꯄꯥꯏꯈꯠꯂꯤ ꯀꯣꯛꯆꯥꯎꯅ ꯀꯩꯗꯧꯔꯦ ꯊꯕꯛ ꯁꯨꯅꯕ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯔꯒꯤ ꯃꯦꯗꯥꯝ ꯑꯍꯟꯗꯣ ꯂꯥꯛꯑꯒ ꯃꯦꯗꯥꯝ ꯂꯛꯁꯃꯤꯕꯨ ꯇꯞꯇꯥꯒꯤ ꯐꯨꯕꯤꯔꯝꯃꯤ ꯁꯥꯔ ꯃꯦꯗꯥꯝ ꯂꯛꯁꯃꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯀꯣꯛꯆꯥꯎ ꯌꯥꯝ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯄꯨꯈꯠꯂꯣ ꯑꯩ ꯂꯥꯛꯑꯒꯦ ꯍꯥꯏꯔꯒ ꯀꯣꯜ ꯊꯝꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯔꯤꯛ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯍꯦꯛ ꯆꯪꯂꯛꯄꯒ ꯀꯣꯛꯆꯥꯎꯅ ꯁꯅꯥ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯁꯅꯔꯤꯛ ꯌꯥꯝ ꯁꯥꯎꯅ ꯃꯈꯣꯏ ꯄꯄꯥꯅ ꯇꯧꯕꯤꯔꯤꯁꯦ ꯆꯨꯝꯂꯤꯕ꯭ꯔꯣ ꯍꯥ ꯑꯩ ꯋꯥ ꯉꯥꯡꯖꯔꯔꯣꯏ ꯈꯥꯡ ꯌꯥꯎꯅ ꯈꯥꯡꯖꯕꯅꯦ ꯃꯈꯣꯏ ꯄꯄꯥꯅ ꯅꯨꯄꯤ ꯑꯗꯨ ꯌꯥꯝ ꯄꯥꯝꯃꯒꯅꯅꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯍꯧꯔꯣ ꯑꯩ ꯏꯆꯥꯁꯤꯒꯤ ꯏꯄꯥꯝꯗ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯅ ꯀꯞꯄꯤ ꯀꯣꯛꯆꯥꯎꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯔꯝꯗꯤ ꯂꯛꯁꯃꯤꯕꯨ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯒꯦ ꯈꯟꯈꯤꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯐꯥꯎꯕꯒꯤ ꯂꯣꯏꯅꯕꯅꯤ ꯄꯩꯁా ꯈꯔ ꯄꯤꯊꯣꯛꯑꯒ ꯂꯣꯏꯔꯦꯅ ꯈꯜꯂꯒ ꯂꯛꯁꯃꯤꯗ ꯅꯞꯁꯤꯟꯕꯅꯤ ꯀꯣꯛꯆꯥꯎꯅ ꯐꯖꯅ ꯍꯥꯏꯔꯛꯏ ꯁꯅꯥ ꯅꯪ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯕ꯭ꯔꯣ ꯑꯩ ꯑꯃꯣꯠꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯔꯣꯏꯌꯦ ꯃꯁꯤ ꯑꯩꯒꯤ ꯃꯤꯁꯇꯦꯛꯅꯤ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯨ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯗꯤ ꯆꯠꯂꯨꯒꯦ ꯅꯪꯅ ꯐꯨꯔꯝꯃꯤꯗꯣ ꯍꯥꯏꯐꯦꯠꯇ ꯌꯦꯡꯂꯒ ꯑꯔꯣꯏꯕ ꯋꯥ ꯍꯥꯏꯅꯔꯝꯒꯦꯀꯣ ꯁꯅꯔꯤꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯣꯏ ꯄꯄꯥ ꯁꯦꯡꯗꯤ ꯁꯦꯡꯕꯤꯔꯦꯀꯣ ꯋꯥꯔꯦꯞꯇꯣ ꯀꯣꯛꯆꯥꯎꯅ ꯄ꯭ꯔꯣꯃꯤꯁ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯣꯛꯆꯥꯎꯗꯨ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯣꯛꯆꯥꯎ ꯂꯛꯁꯃꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯏ ꯀꯣꯛꯆꯥꯎꯅ ꯌꯥꯝ ꯐꯖꯅ ꯁꯣꯛꯑꯦꯅꯦ ꯁꯤꯗꯤ ꯅꯪ ꯄꯩꯁꯥꯁꯦ ꯄꯥꯏꯁꯜꯂꯣ ꯑꯗꯨꯒ ꯅꯪ ꯍꯟꯈ꯭ꯔꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯟꯗꯨꯅ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯂꯛꯁꯃꯤꯅ ꯑꯃꯨꯛ ꯇꯥꯃꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯥꯏꯗ ꯍꯜꯂꯣ ꯍꯥꯏꯅꯣ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦ ꯀꯥꯏꯗ ꯍꯟꯗꯧꯔꯤꯒꯦ ꯍꯥ ꯍꯥꯏꯔꯒ ꯀꯞꯄꯤ ꯀꯣꯛꯆꯥꯎꯅ ꯑꯩ ꯍꯧꯖꯤꯛ ꯃꯤꯇꯤꯡ ꯂꯩ ꯅꯪꯅ ꯐꯒꯗꯕ ꯂꯝꯕꯤꯗꯨ ꯌꯦꯡꯖꯈ꯭ꯔꯣ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯒꯅꯦ ꯅꯪꯅ ꯃꯈꯥ ꯇꯥꯅ ꯄꯩꯁా ꯄꯥꯝꯂꯒꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ ꯂꯛꯁꯃꯤ ꯎꯄꯥꯏ ꯂꯩꯇ ꯀꯞꯄꯒ ꯂꯩꯍꯧꯏ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯣꯁꯀꯤ ꯏꯃꯨꯡꯗꯅꯤ ꯅꯤꯡꯊꯧꯅ ꯏꯕꯦꯝꯃ ꯅꯪ ꯆꯥꯛꯁꯦ ꯈꯔꯗꯤ ꯆꯥꯊꯣꯛꯑꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯍꯥ ꯊꯥꯅꯤꯅ ꯍꯦꯛ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤꯅꯤ ꯅꯪꯅ ꯀꯥ ꯑꯁꯤꯗꯒꯤ ꯍꯦꯜꯂꯤꯁꯦ ꯆꯥꯎ ꯊꯛꯎ ꯌꯥꯗ꯭ꯔꯤꯕꯁꯦ ꯔꯣꯁ ꯈꯨꯝꯗꯦ ꯁꯨꯈꯨꯝ ꯈꯨꯝꯗꯦ ꯃꯕꯨꯡꯅ ꯉꯥꯡꯂꯤꯕ ꯁꯛꯏꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯖꯅ ꯐꯝꯃꯒ ꯁꯝꯖꯤꯠ ꯑꯃ ꯃꯤꯡꯁꯦꯜ ꯑꯃ ꯀꯥꯇꯤ ꯑꯃ ꯄꯥꯏꯔꯒ ꯃꯥꯒꯤ ꯃꯁꯝ ꯑꯗꯨ ꯀꯥꯇꯤ ꯑꯗꯨꯅ ꯆꯞꯄꯒ ꯃꯔꯨ ꯀꯣꯛꯄ ꯍꯧꯔꯛꯏ ꯅꯤꯡꯊꯧꯗꯤ ꯑꯗꯨ ꯎꯕꯗ ꯌꯥꯝ ꯄꯥꯈꯠꯅ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥ ꯅꯪ ꯉꯥꯎꯔꯕꯣ ꯔꯣꯁꯅ ꯃꯌꯥꯒꯗꯨ ꯆꯦꯛꯁꯤꯜꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯗꯨꯗ ꯑꯩ ꯉꯁꯤꯗꯒꯤ ꯊꯥꯅꯤꯡꯕ ꯋꯥꯈꯜ ꯈꯜꯂꯔꯣꯏ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯂꯨ ꯀꯣꯛꯊꯣꯛꯏꯕꯅꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯈꯟꯗꯅꯕ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧꯅ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯎꯗꯅ ꯌꯦꯡꯉꯨ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯍꯥ ꯏꯕꯨꯡ ꯍꯥꯏꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯑꯗꯣ ꯂꯨ ꯀꯣꯛꯏꯗꯨꯗꯤ ꯀꯣꯛꯍꯟꯅꯤꯡꯗꯕꯅꯤ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯔꯣ ꯑꯩꯅꯦ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨ ꯆꯠꯊꯣꯛꯑꯝꯒꯅꯨꯀꯣ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯔꯣꯁ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯒ ꯇꯦꯕꯜ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯒ ꯃꯥꯒꯤ ꯄꯨꯛꯆꯦꯞꯇ ꯌꯦꯞꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯑꯒ ꯊꯣꯛꯂꯛꯏ ꯊꯥꯅꯤꯟ ꯍꯣꯏꯔꯣꯝ ꯇꯝꯅ ꯊꯥꯅꯤꯟꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯅꯤꯟ ꯍꯣꯏꯒꯤ ꯏꯃꯨꯡꯅꯤ ꯊꯥꯅꯤꯟꯅ ꯔꯤꯃꯥ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯗꯣꯛꯇꯔꯗꯣ ꯃꯤꯅ ꯀ꯭ꯌꯨ ꯂꯦꯡ ꯂꯩꯔꯝꯃꯅꯦꯃꯦ ꯅꯪꯕꯣ
ꯔꯤꯃꯥꯅ ꯑꯁ ꯃꯈꯣꯏꯗ ꯑꯆꯧꯕ ꯅꯨꯡꯊꯤꯟꯗꯤ ꯀꯅꯥꯝꯇ ꯌꯦꯡꯗꯕꯅꯤꯀꯣ ꯑꯌꯨꯛꯇꯅꯦ ꯆꯤꯜꯂꯤꯗꯣ ꯍꯥꯏꯔꯒ ꯅꯣꯛꯏ ꯃꯃꯥ ꯊꯕꯥ ꯆꯪꯂꯛꯇꯨꯅ ꯐꯖꯅ ꯌꯦꯡꯂꯛꯎꯀꯣ ꯑꯩꯁꯨ ꯗꯨꯀꯥꯟ ꯊꯣꯛꯎꯈꯤꯒꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯤꯃꯥꯒ ꯊꯥꯅꯤꯟꯒ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯗꯨꯅ ꯆꯪꯅꯕ ꯇꯧꯔꯤꯀꯥꯟꯗ ꯀꯗꯣꯝꯗꯒꯤꯅꯣ ꯔꯣꯁꯅ ꯅꯣꯡꯃꯩꯅ ꯑꯦꯝ ꯇꯝꯃꯤꯕꯗꯨ ꯄꯥꯝꯍꯩꯕꯅ ꯌꯥꯝ ꯐꯖꯅ ꯎꯔꯦ ꯄꯥꯝꯍꯩꯕꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁ ꯇꯥꯕ ꯃꯁꯥ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯅꯨꯄꯤ ꯃꯔꯨ ꯀꯣꯛꯄꯤ ꯑꯃꯅ ꯅꯣꯡꯃꯩ ꯀꯥꯞꯀꯗꯕꯒꯤ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯄꯥꯝꯍꯩꯕ ꯌꯥꯝ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯅꯤꯟꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯑꯒ ꯀꯥꯞꯄꯛꯏꯕ ꯅꯣꯡꯃꯩ ꯑꯗꯨꯒꯤ ꯃꯔꯨ ꯑꯗꯨ ꯄꯥꯝꯍꯩꯕꯗ ꯄꯥꯜꯂꯦ ꯔꯣꯁꯇꯤ ꯄꯥꯈꯠꯃꯟꯗꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯕꯗ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠꯇ ꯊꯣꯝꯖꯤꯟꯗꯨꯅ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯑꯣꯝꯖꯤꯜꯂꯒ ꯐꯥꯈ꯭ꯔꯦ ꯊꯥꯅꯤꯟꯗꯣ ꯇꯨꯁꯤꯜꯂꯒ ꯂꯩꯕꯗꯨꯗ ꯔꯤꯃꯥꯅ ꯆꯦꯟꯁꯤꯜꯂꯒ ꯍꯨꯒꯠꯄꯤꯔꯦ ꯔꯤꯃꯥꯅ ꯃꯣꯏꯗ ꯑꯆꯧꯕ ꯁꯣꯛꯄ꯭ꯔꯥ ꯑꯁꯤ ꯅꯣꯡꯃꯩ ꯄꯥꯜꯂꯤꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯀꯅꯥꯅꯣ ꯊꯥꯅꯤꯟꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯌꯦꯡꯂꯤ ꯄꯥꯝꯍꯩꯕꯅꯤꯅꯦ ꯁꯤꯗꯤ ꯍꯥꯏꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯃꯤ ꯈꯔ ꯀꯧꯁꯤꯜꯂꯒ ꯄꯥꯝꯍꯩꯕꯕꯨ ꯐꯥꯔꯁ ꯑꯦꯗ ꯄꯤꯅꯕ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯊꯥꯅꯤꯟꯅ ꯃꯆꯟꯅꯨꯄꯤ ꯏꯆꯜꯗ ꯀꯣꯜ ꯇꯧꯗꯨꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯥꯏꯔꯦ ꯏꯆꯜ ꯌꯥꯝ ꯄꯥꯈꯠꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ ꯏꯆꯜꯅ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯤ ꯃꯦꯃꯅ ꯏꯆꯜ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯄꯥꯈꯠꯅ ꯀꯧꯔꯤꯁꯤꯕꯨ ꯍꯥ ꯏꯆꯜ ꯑꯗꯨ ꯀꯞꯄꯒ ꯏꯃꯥ ꯗꯗꯥꯗꯣ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯌꯦ ꯃꯦꯃꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯅ ꯀꯞꯄꯤ ꯔꯥꯖꯦꯟ ꯏꯃꯨꯡꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯃꯥ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯕ ꯇꯧꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯦ ꯃꯣꯏꯅ ꯍꯦꯛ ꯌꯧꯕꯒ ꯊꯥꯅꯤꯟ ꯍꯣꯏꯁꯨ ꯂꯩꯔꯝꯃꯤ ꯊꯥꯅꯤꯟꯅ ꯄꯥꯝꯍꯩꯕꯁꯦ ꯀꯌꯥ ꯂꯥꯛꯇ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯤꯁꯤ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁꯈꯩꯗꯨ ꯆꯪꯂꯛꯑꯒ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯃꯌꯥꯝ ꯄꯥꯈꯠꯄꯤꯒꯅꯨꯀꯣ ꯉꯁꯤꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯔꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯊꯥꯅꯤꯟꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯄꯖꯥꯠꯅꯤ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯗ ꯁꯣꯛꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯟꯕꯅꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯀꯩꯝꯇ ꯄꯥꯈꯠꯄꯤꯔꯨꯅꯨ ꯔꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯖꯔꯦ ꯍꯥꯏꯔꯝꯃꯒ ꯄꯨꯂꯤꯁ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯏꯆꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯗꯣꯛꯇꯔꯅ ꯁꯣꯛꯏꯕ ꯅꯨꯄꯥ ꯑꯁꯤ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯊꯥꯅꯤꯟ ꯔꯤꯃꯥ ꯃꯦꯃ ꯔꯥꯖꯦꯟ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ ꯏꯆꯜꯗꯤ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤ ꯄꯥꯛ ꯆꯪꯂꯛꯇꯦ ꯊꯥꯅꯤꯟꯅ ꯄꯥꯝꯍꯩꯕ ꯅꯪꯅ ꯏꯕꯥꯏꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯩꯒꯤ ꯏꯆꯜꯁꯤꯒ ꯂꯩꯃꯤꯟꯅꯔꯣ ꯅꯪꯒꯤ ꯄꯥꯎ ꯇꯥꯔꯤ इबाइना ꯑꯩꯒꯤ ꯏꯆꯜꯁꯦ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯍꯥꯏꯔꯛꯏ ꯄꯥꯝꯍꯩꯕ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ इबाई ꯑꯩꯁꯦ ꯁꯤꯔꯝꯃꯒ ꯍꯦꯟꯅ ꯐꯒꯗꯕꯅꯤ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯤ ꯑꯩ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯃꯦꯃꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯨꯝꯗ ꯂꯩꯔꯨꯔꯁꯤ ꯃꯈꯥ ꯇꯥꯅ ꯉꯥꯎꯒꯦ ꯈꯜꯂꯅꯨꯀꯣ ꯏꯃꯧꯁꯦ ꯌꯥꯝ ꯑꯉꯥꯡꯅꯤ ꯅꯪꯅ ꯃꯤꯔꯥꯏꯕꯤꯔꯤꯕꯁꯦ ꯇꯧꯍꯩꯗꯦꯀꯣ ꯔꯥꯖꯦꯟꯁꯨ ꯃꯆꯥꯕꯨ ꯉꯥꯛꯄꯤꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ इचलबु पामहैबना लेरिबा का अदुदा चंगहलम्मी पामहैबना थोय नंग ददाबु याम वारौरब्रा आई याम लानख्रे आइबु मुक्तो गापियो हाइना कपी ngasiदी इचल थमोय कनबा ngamdre मागी ददाबु चेंचिनदुना कोलगा थमोय पेना कपचै याम पेना कपचै इचलना कप्पा हाइरई ऐसे याम दुगाइना लेबा बाब्रा ददा आया वाये नंगना आइबु क्या वान किदुइनो आइबु नगोंदा कई लानख्रगे हा आयाम वाये हाइना कपी पामहैबसु इचलबु मथानुदा चेना कोलगा कपी आई लाले तछिना लाले तोय इचलना ददा लांदे आइना लानबने आइना ददाबु युमदा थमलमगा आइना माहि तमुबगिने ददा युमदा चलचे हाइरई इचलगी मने मकु लोइना हराव हराव मयुमदा हलई थानिंगरी मागसु मयुम लोमदा याम हरावना हनख्रे इचल होय मयुम यौरदुना ममा होयसु मथौ मथौ तौनख्रे इचलना ददा नंग आइबु थादोक्तुना अमु हना चलनुको आई ददागे हौखिबा असोयबदो आई कावरगे हाइना नुक्सिना हाइरई पामहैबसु इचलबु याम नुक्सिना मथानुदा चेना कोलगा हाइरई आई ग्यान तारे इचल नंगुम्बी अखांकलबी मिनुक्सि लैबी अमा आइगी नुपी ओइना फंगजबसे ऐसे क्या लाइबक फरबा इबानी की पुछी गसीदगी अनौब पुछी अमा हौमिनरसे नाकल अमरोमदना
ꯂꯛꯁꯃꯤ ꯑꯔꯪ ꯑꯔꯥꯛꯇ ꯇꯥꯎꯔꯨꯕꯒꯤ ꯃꯔꯥꯟꯅ ꯃꯄꯣꯠ ꯐꯥꯔꯦꯗꯣ ꯆꯪꯖꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯡꯖꯤꯡꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯆꯪꯖꯒꯦ ꯍꯥꯏꯅ ꯒꯦꯠꯇꯒꯤ ꯌꯦꯡꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯍꯦꯟꯊꯣꯏꯕꯗꯨ ꯃꯧ ꯅꯍꯥ ꯑꯃꯅ ꯄꯝꯃꯒ ꯁꯅꯥꯖꯥꯎꯕꯅ ꯀꯟꯅ ꯂꯛꯅꯔꯤ꯫ ꯁꯅꯥꯖꯥꯎꯕꯅ "ꯃꯆꯥꯊꯣꯏ, ꯃꯃꯥꯅ ꯃꯆꯥꯊꯣꯏꯁꯦ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯌꯥꯗ꯭ꯔꯦ, ꯃꯃꯥꯒꯤ ꯍꯦꯟꯊꯣꯏꯕ ꯑꯣꯏꯈ꯭ꯔꯦꯅ" ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯑꯗꯨ ꯎꯕꯗ ꯂꯛꯁꯃꯤꯗꯤ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯦ꯫ ꯑꯔꯪ ꯑꯔꯥꯛ ꯄꯩꯁꯥ ꯁꯅꯥ ꯑꯃꯠꯇ ꯄꯥꯝꯂꯛꯇ꯭ꯔꯦ꯫ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯦ꯫ ꯃꯍꯥꯛ ꯁꯤꯅꯤꯡꯕ ꯑꯃꯁꯨ ꯄꯣꯛꯑꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯃꯄꯥꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯖꯐꯝ ꯌꯦꯡꯕ ꯆꯠꯂꯤ꯫ ꯂꯛꯁꯃꯤꯒꯤ ꯃꯄꯥꯗꯨꯅ "ꯁꯅꯥꯖꯥꯎꯕꯗꯣ, ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕ ꯌꯥꯖꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯁꯨꯗꯨꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯈꯤꯕꯅꯤ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯌꯥꯅꯣ." ꯂꯛꯁꯃꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯄꯪꯉꯤꯗ, ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ꯫ ꯏꯌꯥꯒꯤ ꯏꯁꯨꯒꯁꯦ ꯍꯦꯛ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯌꯨꯝ ꯄꯥꯟꯕ ꯉꯝꯃꯤ" ꯍꯥꯏꯅ ꯀꯞꯄꯤ꯫ ꯂꯛꯁꯃꯤꯒꯤ ꯃꯄꯥꯅ "ꯍꯥꯏ ꯃꯃꯥ, ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ꯫ ꯅꯆꯥꯅꯨꯄꯤ ꯑꯣꯛꯇꯕꯤꯗꯨꯒꯤ ꯅꯪꯅ ꯀꯞꯄꯤꯗꯣ ꯄꯤ ꯄꯥꯝꯃꯨꯏꯅꯦꯍꯦ꯫ ꯑꯩ ꯁꯤꯕꯗꯅꯦ ꯀꯞꯅꯕ ꯊꯝꯃꯨ꯫ ꯑꯩꯒꯤ ꯏꯆꯥ ꯂꯩꯇꯦ, ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯦ꯫ ꯌꯨꯝꯁꯤꯒ ꯃꯥꯒ ꯀꯩꯁꯨ ꯃꯔꯤ ꯂꯩꯅꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛꯇꯤ" ꯍꯥꯏꯅ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯦ꯫ ꯑꯔꯪ ꯑꯔꯥꯛꯇ ꯇꯥꯎꯕꯤ ꯂꯛꯁꯃꯤ ꯃꯄꯥꯝ ꯆꯥꯛꯁꯨ ꯆꯥꯗ, ꯃꯋꯥ ꯆꯥꯛꯁꯨ ꯆꯥꯗ, ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯄꯨꯟꯁꯤꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯃꯧꯅ ꯃꯍꯦꯜꯂꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯏꯖꯔꯦ꯫ ꯑꯗꯨꯒ ꯑꯃꯅ ꯅꯧꯅ ꯊꯣꯛꯂꯛꯂꯤꯕ ꯔꯥꯏꯇꯔꯁꯤꯡ, ꯅꯦꯔꯦꯇꯔꯁꯤꯡꯕꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯅꯧꯕ ꯚ꯭ꯌꯨꯑꯔꯁ ꯑꯣꯏꯕꯤꯔꯤꯕꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ, ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯃꯊꯪꯒꯤ ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯉꯥꯏꯃꯤꯟꯅꯔꯁꯤ꯫